ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯦꯂꯦꯔꯤꯌꯥ ꯑꯃꯗꯤ ꯗꯦꯡꯒꯤꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯈꯨꯌꯣꯜ ꯀꯩꯊꯦꯜ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ 5ꯗ ꯃꯣꯏꯔꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕꯥꯎ ꯌꯨꯅꯤꯠ 33 ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯥꯔ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯧꯃꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯀꯣꯏꯕꯗ ꯉꯁꯤ ꯐꯣꯒꯤꯡ ꯀꯥꯞꯊꯣꯛꯄꯒꯤ ꯃꯃꯤ ꯑꯗꯨꯅꯤ꯫ स्टैंडर्ड सिपिलो लिउकी दे पी खाए सा दे तरवाते हाइते जालिउ मैं दुकान कम ज कबा मैं दुंगलाई हाइते ज मथा जन ज बमे मैं राम मदुंग वत सेंग कुई बस लिउ लियांग मैं दुंग दे मजाय र नहीं पगेंग बमे मथा ये लिउ हाइवा दुकान कम ज कबा मैं सगा न्यूज़ पी न्यूज़ वन ज कबा मैं दुंगलाई हाइते ज पराम मैं लाइकाई में पुई दुंग वांग पाई खाले ज अलिउ लाइन सा तरवांग मथा जन खाइ ज बमे मैं दुंग वत सेंग कुई बो ते हाइ चालिउ क्रिस्टियन मैं दुंग लिउ मजाय र लाइन पगेंग बमे लिउ रा क्रिस्टियन मैं मा बम तदि हाइते ज सेंग कुई बो से मैं लाइन मरिउ सरी ब्लोन पी सुन पी किम खाइ ज तसिबमे हाइ जैना लिउ हाइ कुम ही न से मजाय र लाइन पगेंग बमे ते हाइ से लिउ ल्यां मैं मथिउ पुई खाइलो मकी में दुंग लिउ सिंगना ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯜ ꯑꯃ ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯩꯃꯔꯥꯝ ꯆꯤꯡꯈꯣꯡꯗ ꯊꯤꯕꯒꯤ ꯃꯃꯤꯡ ꯆꯪꯈꯤꯕ ꯃꯤꯗꯣ ꯊꯣꯛꯂꯛꯄꯗ ꯁꯨꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯅꯧ ꯆꯠꯃꯤꯟꯅꯈꯤꯕ ꯇꯤꯝꯗꯣ ꯑꯝꯇ ꯀꯅꯥ ꯀꯅꯥꯅꯣ ꯁꯥꯔ ꯑꯝꯇꯒ ꯈꯣꯡꯉꯛꯑꯣ ꯑꯩꯈꯣꯏ ꯂꯩꯃꯔꯥꯝ ꯃꯅꯤꯡꯗ ꯃꯤ ꯊꯤꯕꯒꯤꯅꯤ ꯃꯌꯥꯝ ꯆꯪꯉꯒ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯒꯤ ꯗꯒꯤ ꯂꯥꯛꯑꯒ ꯄꯨꯂꯞ ꯑꯩꯈꯣꯏ ꯁꯥꯔꯅꯤ ꯃꯣꯏꯕꯨꯡ ꯈꯣꯡꯒꯥꯏꯔꯤ अगौबो कतो काप